Lakhipuronline puthokchaba March ki tang 8 ningthaukaban numit ki Khomjinba Pao tabirase. Ahanbada maroiba Pao. Rajya asigi municipal mikhal ngarang ingtapna loisinkhre. Lakhipurda vote thadanabagi chang chada 68.5 oikhi. Rajya gi mai masingi mantri Ranos Pegu numit humnigi Barak Tampak ki khongchapta ngarang silter da thunglakre. Ukraine landa lanjenari basingi maraktagi Assam gi mahiroi puthorokpagi masing chama sukre. Kasari Human Rights Organization asinduna malemgi nupi numit ki thoram hayeng silter pensioners babanda pangthoklagani. Late Moirangthem Baba Singha Memorial Football Tournament lisingani ga kunithoi Sonai Mongolpurda ngarangdagi hokre amasung Assam da miyoi ani khakta da COVID positive oiba thengnakre laichada sina ngarang su miyoi amata sikibagi paw leite. Hojik mapung oiba paw tabirasi. Assam gi mafam da pangthoknakiba municipal mikhal ngarang ingtapna loisinkhre. Lakhipur municipality na konba mafam gi apunba ward 10 da ngarang ayuk pung 9 dagi nungthil gi pung 3 phawba vote thadanaki. Apunba voter masing 8,943 ta punna vote 3,640 cast oiki. Vote thadanabagi chang chada 63.5 oiki. Handak Lakhipur municipal mikhal asida ward 10 gi damak apunba mirep 19 makhoi gi marai bak lepkadori. Panbe yai rajya sigi municipal mikhal da handak ihan hanbo ina EVM machine sizinaki. Sonai gi punna ward 10 da apunba mirep 13 no lamba tawnaki. Apunba voter masingna 13,930 Assam da Karimganj municipal mikhal da ngarang chada 35.3 gi changda vote thadanaki aduga Badarpur dana chada 33.93 ki changda vote thadanaki hairi. Hailakani municipal mikhal gi apunba ward 13 ki mikhal da chada 63.35 gi changda aduga Lala municipality gi apunba ward 10 gi mikhal ngarang pangthokibada chada 63.8 ki changda vote thadanaki. March ki tang 8 da vote masing thigani. Rajya gi mahi masingi mantri Ranos Pegu numit humni gi Barak Tampak ki khongchatta ngarang silter da thunglakre. Mantri na ngasi Badarpur amasung Karimganj da tongan ba thoram sing da saruk yagani. Hayeng leibak pokpa numit ki ayuk ki pung 10 da Silchar DC office ki conference hall da scheduled tribe, scheduled caste amadi OBC community ki miyoi sing amadi jila asigi tongan ba kanglup ki organization singi miyoi singa unagani hairi. Numit asimakta da mahak Guwahati da hankigani. Ukraine landa lanjenari ba singi maraktagi Assam dagi leibak aduda lairik laisu tamdana leiba mahiroi sing puthorakpagi khongjang leptana chathari. Operation Ganga gi makhada ngarang phawbada Assam gi mahiroi chama Tek Kaidana Puthorakre Haina CM Dr. Himanta Biswa Sharma gi Twitter gi paujel amada phongdogli. Pawasina hai Sneha Deka Guwahati, Mamsad Huzaf Uddin Ahmad Nagaon, Onanya Das Dibrugarh, Udit Bhattacharya Silchar, Debangan Barman Silchar amadi Ahmad Nur Imrul Kayas Dhubri ngarang Delhi da thungduna Assam Bhaban da leire hairi. Ukraine gi atia landuna plane paibe yaroi haina Karigumba leibak amana lauthoroklabadi hairiba leibak adu lan asida yausilakpani haina logani haibagi wafam Russia gi President Vladimir Putin na thangjenumit March ki tang 5 da cheksilwa lauthokre. Ukraine gi nuclear plant ama Russia na kudum chansilakhiba thodok kamari lenana Ukraine gi President na US amadi NATO gi mafamda Ukraine da no fly zone lauthokpinaba haijarakibagi iroinana Ukraine gi atia gi sarukta plane paiba yaroi haina kanagumba third party amanda lauthoroklabadi leibak atusu lan asida yausilakpani haiba wafam Russia gi president na cheksilwa lauthokibani. Tha asigi chaichat nipan hayeng malem gi nupi numit ki thoram Kasar Human Rights Organization asinduna Silchar pensioners babanda pangthoklagani haina lup asigi General Secretary I Binod Singh na thadorokpa cherolamada phongdoragli. Hairiba thoramasida retired principal Srimati Sumita Ghosh, Professor Sri Tipal amadi All Assam Manipuri Women Maira Paibi Coordination Committee gi hanagi President S. Jayanti Debina thoramda wangangani hairi. Late Moirangthem Baba Singha Memorial 5A Side League Cum Knockout Football Tournament lisingani ga kunithoi
Sonai Mongolpurda tim kunmari na saruk yaduna ngarang dagi haukre. Moirang them makhonna mipam mapoiduna haudokpagi thorom pangthoki. Haudokpa numit ki sanabada Mongolpur team na ningthemkhul timbu panjal ama suinoda maithiba piki. Panba yai hairiba tournament asigi champion team da trophy galuna lupa lising kun aduga runners up team da na trophy galuna lupa lising taragi mana thamli. Haksel loisangi pau matungina Assam da hokiba pumkun marida mioi chatruk ka yang khaitereta changeng chathakibada mioi ani khakta da ngarang COVID-19 positive oi bathangnaki laichera sina ngarang Assam da mioi amata sikibagi pau leite. Manipur gi haksel loising na thokpa pau matungina mioi tara ngarang nongno COVID-19 positive oi bathangnakre positive oi bagi chang chada amada semik amada hantarakre laina asina ngarang Manipur da mioi ama siki. Aroibada maroiba pau amukhanna Rajya sigi municipal mikhal ngarang ingtapna loisinkhre Lakhipur da bhot thadanabagi chang chada 63.5 oikhi Rajya gi mai masingi mantri Ranos Pegu numit humni gi Barak Tampak ki khongchapta ngarang silter da tunglakre Ukraine landa lanjenari basingi baraktagi Assam gi mahiroi puthorokpagi masing chama sukre Kasari Human Rights Organization Sindana Malengi Nupi Numit ki thoram hayeng Silcher Pensioners Bhavanda Pangthok Lagani. Late Moirangthem Baba Singha Memorial Football Tournament Lisingan ga kunithoi Sonai Mongolpur da ngarangdagi haukre amasung Assam da mioi ani khakta da COVID positive oi bathangnakre laichada sina ngarang su mioi amata sikibagi paulite. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.